mayambu ahamba maktada taram noksari Manipuri StoryTeller gi channel bu nungsibiduna subscribe to birakpugi damak asuki matik hainingai leitana thagatwa phongdoksari aina lizari ba wari sing asi true story da based tauba wari sing dagi khangkalaga lizabani masida soikilan khibu yauruga su mayam nangakpiyu aina hujik lizagodori ba wari se Europe ta leiba Lithuania hairiba country asida yamna ngakningai oiba mafam ama khaki matangni ngakningai oiraba mafam asibu Hill of Cross haiduna khangnari Hill of Cross haibagi arthadi singda Christian singna lai khurumbada sijinnaba cross mayam ama leiba haibani ngasi phawbada Hill of Cross hairiba mafam asi pictribida khwaidagi ngakningai oiba mafam ama oiri mafam asi Lithuania gi city ama oiriba Sayoliadagi kilometer 12 muk satlaga lei Hill of Cross hairiba mafam asi leimaidagi kitang wangkhatpa yamna pikpa sing masa amani miyamna mafam asida yengba langnaribagi maramdi sing asida yot amasung una saba cross mayam ama yungduna leiri Hill of Cross hairiba mafam asi karamba matamdagi miyamna khangnaba haurakibano haiba sapsabi kanamatana khangmangamdri miyamna thajanari madudi mafam asida cross yungba haurakibase thainagi matam 14th century adaidagi oiramba yai mafam asi yengbada yamna kiningai oiba mafam ama oiragasu mapalamdagi Lithuania da lakpa misingna Hill of Cross asibu laitingi oiba yamna maru oiba mafam ama oina launari maram asina mafam asibu laitinbu yamna thajaba misingnadi yamna pamnaba mafam ama oiri mafam asida lakpa misingna Jesus Christ pangtingaga hatkhiba cross Jesus Christ ki mama Virgin Mary amasung Christian singna sizinaba laitingi oiba posai mayam ama yaladuna thanammi adu khakta sunatana thaina Lithuania da mama leibakidamak thawai thakhiba misingi murti kaya amasu thamli Hill of Cross hairiba mafam asigi asengba mapu kanamata leiti Lithuania gi sarkarna mafam asi control toromde maram asina mafam asida mi ama hektana sangba Jesus Christ ki cross amasung laitin gi oiba posai thanamba matamda karigumba athingba amata leiramde Hill of Cross ki asengba mapu leitragasu mafam asi Lithuania da leiba Christian dharma sapa lainingba mi singna yengsilli saurakna mafam asida cross lak amagi mathakta amasung atopa laitinga mari leinaba posai masa mayam ama masing thiba ngamdana leiri nongmagi mafam asida laitinga mari leinaba posai sing masing thiba ngamdana hengalai asumna Lithuania hairiba country asida leiba Hill of Cross hairiba mafam asida cross amasung laitinga mari leinaba yamlaba posai mayam ama leiraklibase matau karamna oiraklibano masi khangnabagidamak wari asi mayam taminarasi ingsok lising amaga sanipan adaiwaida Russia hairiba leibak asina Lithuania bu khudum salami adugi matung ingsok lising amaga sanipan kunthramathoi Hill of Cross hairiba mafam aduda Lithuanian gi lalobasingna makuta khulai pairaduna mikha pondabida ningtamba leipak ama oinabagidamak Russia gi lalmisingduga lansongdarami lanfam aduda Lithuanian gi lalobasingdu maithirami amasung makhoibu yamna tamthiba mongda Russia gi lalmisingna halami lansongnabadu loiraba matungda mafam adu Lithuanian gi lalobasinggi asiba haksangna pumthan thalami lansongnabadi yaukhiba Lithuanian lalobasinggi imung manunggi misingna asiba haksangdu launabagidamak laami adubu lanfamduda taraga leiriba asiba haksangsingdu yamankhibana kanana karamba imungino haibadu makhoina khandokpa ngamlamdi lanfamda yaukhiba makhoigi imung manunggi misinggi asiba haksangdu thiba mata phanglamdi maram asina Lithuanian gi imung manung mari matagi misingna mafam aduda laktuna mama leibakidamak mathwai thakhiba misingdubu ningsingnaba makhoigi satnabigi matung inna mungphamda cross yungba adugumna lanfam aduda cross mayam ama yunglami adugi matungda Lithuanian gi prajasing amasung lainingba mi kaya amana mafam aduda toina laktuna makhatana cross mayam ama yunglami aduga sikhraba misingdubu pallaga mathamoi sokna kaplami sahi kaya ama leiraba matungda mafam aduda cross khakta natana asauba Jesus Christ ki murti lanfamda thawai thakhiba misingdugi murti Jesus gi mama Virgin Mary gi murti amasung atopa laitinga mari leinaba posai mayam ama puraktuna thamlammi adugi matung ingsok lising amaga sanipan yangkhaida leimaidagi kitang wangkhatpa singmasa aduda cross mayam ama yungaga leibagidamak mafam adubu miyamna Hill of Cross haiduna tholami
Asumna sahi kaya ama mikha polaga leiruraba matungda ingsok 1918 da Lithuania ningkha tamba leibak ama oirami. Matam aduda Lithuanian-gi praja-singna Hill of Cross hairiba mafam aduda toina laktuna lanfamda thawai thakiba mising adugi asiba thawaiduna santi phangnabagidamak makhoina puragliba cross tu yungaduna lai khurumnarami. Adubu 1944 hairiba sahi asida Soviet Union na Lithuania bu amuk loksilami. Soviet Union na palingai matamda Hill of Cross hairiba mafam asida Lithuanian-gi praja-singna laktuna yamna santi oiba mawongda Soviet Union-gi mayokta khongjang kaya ama sangsilami. Maram asina Soviet Union-gi authority-singduna mafam asida laktuna yungiba cross mayamdu loina thugairami. Adum oinamak Lithuanian-gi praja-singna mafam aduda laktuna amukasu inaw-nawna cross mayam ama yungba horakhi. Madu ubada Soviet Union-gi authority-singduna nawna yungaiba cross mayamdu lauthuknaba yam kanna honarami. Ingsok 1961-gi athengba ahing amada Soviet Union-gi sarkarna Hill of Cross hairiba mafam aduda bulldozer thaujiladuna crossing-du takhairaga loina thugairami. Makhoina una saba crossing-du loina mai thadoklami aduga murti-singduna loina thugairami. Adugi matungda Hill of Cross hairiba mafam adu ihang-hangba jingmasa amaga sap manarami. Yamdrabada Soviet Union-gi sarkarna mafam aduda yungiba crossing-du ahumlak thugairami. Adum oinamak Lithuanian-gi laida thajaba misingduna mafam aduda tumina laktuna anoba cross kaya ama lepa leitana yunglammi. Masina takpadi Hill of Cross hairiba mafam asi laitinga yamna mari leinaba jaga ama oiri. Asumna sahi kaya leiraba matung 1990 hairiba sahi asida Lithuania hairiba country asi Soviet Union-dagi ningkha tamba phanglammi. Adugi matungda Lithuanian-gi sarkarna Hill of Cross hairiba mafam adu phajana semgaladuna ngasi uriba cross mayam amana thallaba phajaraba amasung yengbada yamna kiningai oiraba mafam asi oirakli. 2006 hairiba sahi asida makhoina crossing du masing thiduna yengubada saurakna lakh amagi mathakta surami. Asumna Hill of Cross hairiba mafam asi Lithuanian-gi praja-singna asengba laitingi mafam amani haiduna thaina matamdagi ngasi phawba thajanari. Adum oinamak sing asigi horokpham asi kanahamatna sapsabi khangba ngamdri. Miyamna thajanaba sing asigi horokpham wari kaya ama leiri. Ahanbada miyamna thajanari madudi thainagi matamda sing asina leiramba mafam aduda church ama leirami. Adubu nongma kallaba nongnoi nungsit ama lakpadagi church adugi mathakta braja taraklami. Maduda church adu pungkai kairami aduga kallaba nongnoi nungsituna humlagiba leimoi leibak mayamduna church amadi maduda lainingiba misingdu loinamak mafam aduda phumjinkhirami. Asumna thodok adudagi church phumjinkhiba mafam adu jingmasa amagumna semkhibani haiduna thajanari. Maram asina mafam adhawaida leiba misingna nongalamdai matamda jing aduda churchta lainingba misingi saktam manba bhutkaya ama urami. Lithuania hairiba country asida thaina matamdagi ngasi phawbada mafam asibu yamna ngangningai oiba khakta natana yamna kiningai oiba mafam amasu oiri. Adubu khwaidagi maming satpa miyamna thajanaba Hill of Cross hairiba ngangningai oiraba sing asigi horokfamdudi mapa amana magi masanapidu asuki matik nungsijaba amasung masanapidu kannaba honabadagi oirakhibani haiduna thajanari. Thodok adudagi mi kana amatana khangnaramdraba sing asibu Lithuanian-gi praja-singna asengba laitingi mafam amani haiduna thajanari. Thainagi matamda Lithuania-da mapa amaga mana yamna luna tawjabi masanapi amaga leirami. Adubu nongmadi khanghaudana masanapidu yamna sathiba laina amana naraglami. Mapaduna doctor kaya ama tanarami. Adubu doctor singduna piragliba hidaktuna masanapidugi haksangdu phagatpa kari amata ngamlamdi. Nongmagi masanapigi haksangdu asum soksilami. Mamai thangdadi magi masanapidu satpa hogatpa ngamlaktabadagi phamungda hippaga magi aroibagi matam ngaiduna leirami. Matam aduda mapaduna isorda khurumjaba natana paikari mata leiramdi. Numit khudingi numidangi matamda mapaduna masanapidu naba pharaknabagidamak isorda thamoi sengna khurumjarami. Nongmagi numidang amada mana masanapidugi phamung manakta phamduna leirambadudagi tumthakhirami. Magi mamangda nupi ama tholami aduga mangonda hairami karigumba nangi nasanupise naba phaba pamlagadi aina hairiba thabak singase pangthokadabani.
Mamangda uriba nupiduna hairami ahanbada ugi cross asauba ama semo aduga cross tu leibak sinba thuna koina salaga nangna thengnaba sing amada yunggadabani. Asumna thabak singdu pangthokpa ngamlagadi nangna isorbu thajai amasung thamoi sengna nungsi haibadu khangba ngamgani. Thabak singse nangna pangthokpa loiraba matungda nangi nasanapi se sungsoi soidana naba phaba ngamgani. Nongalaba matungda mapaduna yam thuna ugi cross asauba ama semlami. Cross tu saba loiraba matungda mana puraduna leibak sinba thungna sing thinaba koina salami. Mana Lithuaniada leiba Sayoliai hairiba mafam aduda sing masa ama leirambadu thengnarami. Sing aduda mana kakhalami aduga singdugi khwaidagi matonduda mana purakliba cross adu yunglami. Adugi matungda mana yumda halakami. Mana yum hek yorokpa matamda magi masanupiduna naba pharaduna thongsimapanda lepaduna mabu halakpa ngairami. Mana yengba matamda masanupida hana naramba lainasingdu loina pharaga leirami. Yamna Ngakningai oiraba sing adugi wari du Lithuaniada leiba prajasingda loina sandoklami. Thodok adudagi lainingba mi sing amasung misam kaya amana cross puraduna sing aduda yunglami aduga isorda khurumjarami. Makhoina thazarami madudi sing aduda cross yungaga isorda makhoigi imung manungda ana ek yauriba mi sing naba phanabagidama khurumjaribani. Asumna sahi kaya leiraba matungda sing asibu cross mayam amana thanba horakhi.